ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯈꯤꯕ ꯄꯥꯎꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯂꯤꯌꯥꯡꯃꯩꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯄꯨꯡ 82 ꯀꯣꯝꯊꯣꯛꯈ꯭ꯔꯦ꯫ ꯀꯧꯕ꯭ꯔꯨ ꯔꯦꯟꯖ ꯂꯤꯌꯥꯡꯃꯩ ꯋꯨꯃꯦꯟ ꯌꯨꯅꯤꯌꯟꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗꯒꯤ ꯄꯨꯡ 82ꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯀꯣꯝꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯏꯁꯇꯔꯟ ꯖꯣꯟꯅ ꯃꯦꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯩꯃꯈꯣꯡ ꯑꯦꯔꯤꯌꯥ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤ ꯑꯃꯗꯤ ꯂꯩꯃꯈꯣꯡ ꯑꯦꯔꯤꯌꯥ ꯆꯤꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯀꯣꯝꯊꯣꯛꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯈꯤꯕꯅꯤ꯫ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯏꯁꯇꯔꯟ ꯖꯣꯟ, ꯀꯧꯕ꯭ꯔꯨ ꯔꯦꯟꯖ ꯂꯤꯌꯥꯡꯃꯩ ꯋꯨꯃꯦꯟ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯏꯁꯇꯔꯟ ꯂꯤꯌꯥꯡꯃꯩ ꯆꯤꯞ ꯑꯦꯟ ꯆꯤꯌꯔꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩ ꯑꯍꯨꯝꯒꯤ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄꯗꯒꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯄꯨꯡ 82 ꯀꯣꯝꯊꯣꯛꯅꯕ ꯂꯦꯞꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯦꯃꯩ ꯚꯤꯂꯦꯖꯀꯤ ꯅꯨꯄꯤ 3, ꯅꯨꯄꯥ 2 ꯈꯨꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯨꯕꯗꯒꯤ ꯁꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯔꯦꯃꯩ ꯚꯤꯂꯦꯖ ꯑꯃꯗꯤ ꯂꯤꯌꯥꯡꯃꯩ ꯚꯤꯂꯦꯖ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯂꯝꯒꯤ ꯆꯌꯦꯠꯅꯕꯒꯤ ꯋꯥꯊꯣꯛ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯂꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯂꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯤꯌꯥꯡꯃꯩ ꯚꯤꯂꯦꯖꯀꯤ ꯑꯥꯔ.ꯀꯦ. ꯔꯦꯝꯄꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯈꯨꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯔꯦꯃꯩ ꯚꯤꯂꯦꯖꯇ ꯂꯥꯛꯇꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥ ꯅꯨꯄꯤ 3, ꯅꯨꯄꯥ 2 ꯐꯨꯔꯝꯕꯗꯒꯤ ꯑꯁꯣꯛ-ꯑꯄꯟ ꯅꯪꯗꯨꯅ ꯁꯦꯅꯥꯄꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯥꯔ.ꯄꯤ. ꯔꯦꯝꯄꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯈꯨꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯔꯦꯃꯩ ꯚꯤꯂꯦꯖꯇ ꯂꯩꯕ ꯌꯨꯝꯀꯩ ꯈꯔꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯁꯨ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯜꯂꯝꯈꯤ ꯍꯥꯏꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯃꯔꯦꯃꯩ ꯔꯝꯀꯥꯃꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯂꯤꯌꯥꯡꯃꯩ ꯂꯦꯟ ꯀꯃꯤꯇꯤ ꯑꯦꯟ ꯑꯣꯊꯣꯔꯤꯇꯤꯗ ꯃꯃꯥꯡ ꯆꯍꯤ 2024ꯒꯤ ꯑꯣꯛꯇꯣꯕꯔ 15ꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯗꯤ ꯄꯤꯄꯜ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗ (GPRN)ꯒ ꯌꯥꯅꯈꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯔꯗꯔ ꯂꯥꯏꯟ ꯌꯥꯎꯅ ꯃꯔꯦꯃꯩ ꯚꯤꯂꯦꯖꯀꯤ ꯁꯔꯨꯛꯇ ꯁꯥꯖꯤꯜꯂꯤꯕ ꯌꯨꯝꯀꯩ ꯌꯥꯎꯅ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯈꯪꯍꯜꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯣꯏꯕ ꯅꯣꯇꯤꯁꯅꯤ꯫ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯄꯗ ꯂꯤꯌꯥꯡꯃꯩ ꯂꯦꯟ ꯀꯃꯤꯇꯤ ꯑꯦꯟ ꯑꯣꯊꯣꯔꯤꯇꯤꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯐꯤꯚꯝ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯕꯗ ꯐꯒꯠꯂꯛꯂꯤ꯫ ꯑꯥꯔꯃꯤ ꯆꯤꯐ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯆꯤꯐ ꯖꯦꯅꯔꯦꯜ ꯎꯄꯦꯟꯗ꯭ꯔ ꯇ꯭ꯔꯤꯕꯦꯗꯤꯅ ꯍꯥꯏꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯐꯤꯚꯝ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯕꯗ ꯐꯒꯠꯂꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯇꯨꯗꯦ ꯅꯣꯔꯊ ꯏꯁꯠꯀꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯦꯅꯔꯦꯜ ꯎꯄꯦꯟꯗ꯭ꯔ ꯇ꯭ꯔꯤꯕꯦꯗꯤꯅ ꯍꯥꯏ ꯃꯔꯛ-ꯃꯔꯛꯇ ꯏꯔꯥꯡ ꯃꯆꯥ-ꯃꯆꯥ ꯈꯔ ꯊꯣꯛꯄ ꯅꯠꯇꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯕ ꯉꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯂꯩꯍꯟꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ NGOꯁꯤꯡ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯚꯦꯇꯔꯥꯟ ꯀꯌꯥꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯤꯗꯔ ꯀꯌꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ-ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯁꯔꯚꯤꯂꯦꯟꯁ ꯑꯃꯁꯨꯡ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ꯫ ꯃꯁꯤꯅ ꯃꯄꯥꯟꯒꯤ ꯁꯥꯐꯨ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯂꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 18ꯀꯤ ꯁꯦꯟꯐꯝ ꯑꯦꯂꯣꯀꯦꯠ ꯇꯧꯗꯨꯅ ꯀ꯭ꯋꯤꯛ ꯔꯦꯁꯄꯣꯟꯁ ꯇꯤꯝ ꯑꯃꯗꯤ ꯀ꯭ꯋꯤꯛ ꯔꯦꯁꯄꯣꯟꯁ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯑꯞꯒ꯭ꯔꯦꯗ ꯇꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯅꯤꯡꯊꯤꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫